Paujedi Yumpam Oiba Maruiba Pau Karab de Dojere. O Henery Makhatana Minister Oinaba Prayer Ngasi, Supreme Court de khnnaragani. Henery Minister Oiba Yaba Taruki Matam Ngasi Loire. Representation of the People's Act 1951 Kimatungina House Member Oidaba Mioyamana Tataruk the Hena Minister Oiba Yadi Aiba Arepa Kanglol Asi Komtok Pinaba Social Welfare Minister Okram Henerina Tarakba Civil Retribution Ama Supreme Court Ayang khnnaragani. Amaramda Minister Okram Henerina MLA gi Fam Thadok Rabamatungda Minister Oiba Yaba Tataruk Matamadu Ayang Loire. Mangkhiba Chahi ke September Kunmari ki numit jungba matungda Minister Oina wasak lokibani haire. Thajaba yaba mafam dagi phangpa pauna hai Okram Henery namhaki retribution adu tha asigi taraga marige tha asigi taraga manga ki nungthilda file tawkhibani masigi diary number na 7423 of 2021 ne aduga mahaki maikaidagi file tawrakliba petition asigi matungina Supreme Court na tha asigi taraga darita register tawkhiba case number na petition civil 354 of 2021 ne Social Welfare Minister Masamna Vetesner Oiduna file tawrakhiba Civil Writ Petition as the respondent when the Election Commission of India ki Secretary, Union of India ki Secretary, Manipur ki Chief Secretary, Manipur Chief Electoral Officer, Election Petition amagi petitioner Wariba, Yungkham Irabot Amasung High Court of Manipur da Ikon Kuna Pal Torakiba, Miscellaneous Case ki Respondent number 2 Wakiba, Nongmaibum, Wangkhatlakle Laikai digi RK Preobatrana Ore. Thajaba yaba mafam digi phangba pauna hai Henery ki civil writ petition adu Supreme Court ngasi lokatkide hayeng court asina numit jungba mamang da khannaraba yai o Henery ki fair da maru oina palamba yai haina panare bo wafam singdi bhagna mayuk na ribe election petition adu ki judgment hauji phawwa pi da pamaram da constitution ki matungina sit hangaba assembly constituency amagi mikhal tha taru ki manungda tawgadabani aibedu pangthokpa ngamdre masigi yenglaga bhagna minister oibagi matam tha taru tuk loiragadabani aibasi special case oina lokthokpiu haibasina wari amaromda Okram Henery ngasi numitang athengba phawba minister ki pham thadokgi pau phangba leitre atopa pau amadana MIs in the COVID-19 ki anupachana kanglon thokre Chahi nifuga manga ki mthkta Leiba Mioising COVID-19 ki vaccine kappa yaragani India government ki home ministry na April amadagi numit kontrani chanagadauba anuba COVID-19 ki chana kanglon thokre Amaramda Chahi nifuga manga ki mthkta Leiba Mioising COVID-19 ki vaccine kappa yaragani haina lauthokre Home Affairs Ministry na State amasung Union Territory puramukta fivm gi matungina lamlam gi athingba thamnaba amasung COVID-19 ki vaccine kappa gi khongjang jangsinhanar bakhangankre chana kanglol aduna hai lebak asiki mafam kharada COVID-19 ki case hengkalakbagi yenglaga lebak asiki mafam puramukta test track treat protocol section ngangna chatkadabane Mifum kuding da COVID appropriate behavior ka kananaba amasung target group kuding da vaccination tawagi thabak yangchinaba test amasung Union State amasung Union Territory singta ministry na kankre Laisa dasi mapung pa laksinaba containment strategic in Baloinana Home Ministry amasung Health Ministry na thokba guideline SOP sing section ng haktuna satpagi tangay fadabal lay aina adoba chana kanglon aduna kana haire RT-PCR test masing hantaba state sing da chada umpodragi level jahonba adoba test phangba sing adu khwaidigi tonghana thamlaga yariba makhai thuna layengba protocol gi matung ina yamna thuna tracking toba positive case amasung makoi gi tracking gi matung ina district administration sing na containment zone section na Khaidok but lamlam gi district police amasung municipal authorities in the containment measure gi responsibility to honbagi wafam sing chana kanglon aduda palle COVID appropriate behavior ki matang de chana kanglon aduna palle bade state union territory government sing na thabok mafam amadi miam tinba mafam da COVID-19 appropriate behavior ka chana bagi tawdang yagadabane mask upba khud sanitize tawba amasung social distancing section nga khan bagi tawdang su yagadabane Loina na fine pawul lawgadabani aiba wafam MIs na thokhiba anupasana kanglon aduda palle Siraga sida center na Chahi nifuga manga gi mthkta Leiba Mioising mathang tha April amadagi COVID-19 dagi ngaktongnaraba vaccine kappa horagani haina lauthokre Nakalambarumda Manipur da COVID positive oibagi Chang wangkhatlakle Nagunamioi taraga homdai positive poire active case nifuga maride hengat kre
Manipur COVID-19 positive oibagi Chang asi yamna hantharuraba tungda hokhiba pung kunmari asigi manungda CAPF ki personal ahum yauna punam yoi taraga humdoi positive oiba thengnaduna active case ki masing ni fuga mari engat hankhre aina COVID-19 common control from dagi thadorakba serolna haire serol asigi matuk inda nauna positive oiba thengnarabising adude RIMS dagi ama Impal West RAT dagi mari Janims dagi mari Sija hospital dagi ani amadi Rajmeti city dagi anine Haujuk Pabada positive oiba thengnariba apunba missing lising kunga mapan chom jangkhaigani thoi asigi manung lising kun manga sampan tarana general population dagine loina lising ahum sabri di fukani thoina CAPF person sengne nauna positive oiba thengnaraba civilian tara adu Impal East dagi ama Impal West dagi mari Thawal dagi ama Besnopur dagi ama Kaksing dagi ama Senapati dagi ama amade Ukhrul dagi amane Makoi kudimak mapanda satluba laitaba state asidagi laijat asi adumak launarapa mioising ne makoi kanak naruba amadi sokna samnaruba mioising contract tracing tawba amadi makoi ki laifam sing containment zone ada lauk thokpa ki thabak paikat bahukre Sannabagi Pao amada India ki team da ahan boina sak utkhiba Prasid Krishna ki wicket marina England ba thoikre India amasung England ki marakta chathariba cricket series asigi manung chanangasi Pune da leiba Maharashtra Cricket Association Stadium da sanakhiba ahan bo ODI match da India ki team da ahan bo hina sarwiya ki ba Prasid Krishna na laukiba wicket marigi matengna England bo run humpuga tarukta maithiba pigre match asigi toss England na ngamdana fielding khanke India na batting hana torakpada over jangkai the batsman manga out wire garan chahum taraga tarit lauke opener Shikhar Dhawan na ball chama sukna tarukta 6 ani amasung 4 taraga mathoi yeraga run marfudra ni pat loromba asina khwaidigi yamna score oike Atopo opener Rohit Sharma run kungani pal lorong ke Captain Virat Kohli ki run yang kai taruk out oidana ball ni fugum te mayuk nabada 6 ahum amasung 6 amasung 4 mari jere karan humpugani thoi lorong wicket keeper batsman KL Rahul amasung tare suba batsman oike ba Krunal Pandya out oidana ball kuntra ka mathoi da 6 ani amasung 4 tare jere ka run yang kai gani pat lorong ba asisu team masigi singtha ba yaba score oike makha tarakba atopa pau amadana BJP की मेरेप लिस्ट मेथुन चक्रवर्ती यावरक्तरे West Bengal BJP na lakliba assembly mikhal gidamak ngasi makoi candidate singi final list adu phongkre list adu da mirep taragam doi gi ming yawarki adu ba maduda Methun Chakraborty yawarktre Bengali Sannabagi dada adu gidamak reserve ni haina mioi kyana thajanari ba sit Raj Bihari dagi party aduna thabak dagi po sotharaba lieutenant general Soprata Sathagalakre Kolkata ki इतिहासिक वर्ब ब्रिगेड परेड ग्राउंड मार्च तरेत पांगथोकिबा बीजेपी की असोब मिफम अमद प्राइम मिनिस्टर नरेंद्र मोदी का लोइनना स्टेज द माक फमी नखिबा मरमना इज्जत लेरब साउथ कोलकाता सिडदु एक्टर अदुगिदमक खाक्तुना थमलबनी आइना बीजेपी लिखुन सिंग ममंगदा फंगदोकेबने माक मुंबई दगी मागी वोटिंग कार्ड ट्रांसफर तौदुना हदक कोलकाता द वोटर अमोइना वोटर लिस्ट हाखेबने अतोप पाउ अमदसु नुपी मचिन-manao अनि mangkhiba पुंग खरागे तुंगदा सिरा फंगरे Uttar Pradesh के पिलभित डिस्ट्रिक्ट स्टेट के कोनुंग लाखनौ दगी किलोमीटर चनी सुमना तारित लोम लापद नुपी Machin-manao ani thiba khangkidabagi pung kharagi tungda makoi gi mung manung na makoi gi haksang ching adu sina phangre ani dugi manung dagi ama u pambi amadagi thawri yalaga phangke imung adu Uttarakhand amasung Nepal ga ngangkhai tainari ba district adu Chekkon amada leiraga thabak subane masagi chahi taragani pan churabi ama amasung chahi kun churabi amaga makoi ani mak adu ngarang numidang waram makoi gi jum adu dagi thokebane makoi halaktabadagi imungi miyusina makoi thiba hauke haksang ani mak adu da sokpagi dakpam sing leirami adu ba makoi da sexual gi oba thabak sathakibra abidi hosik phawba lepangamdri haina police na haike imung adu na Chekkon adu da tha ahum rum thabak suduna leirakre ngarang nubidang pung 8 lom tabada Machin-manao adi adu jum adu dagi thoke imung marung sina makoi masa sengdokna chatkibani khanki adu bo halakmandabadagi thiba hauki ana statement amada Pilbit ki police chief Joy Prakash na haike makoi gi manung dagi amadi thunamak siraga fangki adu police ta pau pekide ani soba nupi adu makhata na theki amasung ase leba gupagi ayukta upambi amadagi thawri yala ka haksang adu phangke madugi matung de imung adu na police ta pau peki amasung police lakhe ekona mafam adu de yengsin kre sexual assault ki matang tadi hojik phabuda wakalakidre adu bo makoi adu kari karamba maram dagi sikhe bano aibedo aikhoina thigatle nupi animak adugi mangakta sopagi dak phamsing leirami aina police chief paduna makhada ke Policemen sing na bafam akoy ba adu chattuna kumni yengsin ba amasung mafam madugi manakta miwi mayam amma punba adu mafam badagi phangba visual sing utke ai hoina haksang ani adu amaga nakna leiramba thengnake
ꯃꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯒꯤ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯃꯗꯒꯤꯅꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯆꯦꯛꯀꯣꯟꯗ ꯊꯕꯛ ꯁꯨꯕꯅꯤ ꯍꯥꯏꯅ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯅ ꯍꯥꯏꯈꯤ ꯎꯠꯇꯔꯈꯟꯗ ꯒ꯭ꯂꯦꯁꯤꯌꯔ ꯅꯤꯡꯈꯥꯏꯕꯗ ꯍꯧꯖꯤꯛꯁꯨ ꯃꯤꯑꯣꯏ 150 ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯁꯦꯟꯇꯔ ꯎꯠꯇꯔꯈꯟꯗ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 7ꯇ ꯃꯤꯑꯣꯏ 63 ꯁꯤꯈꯤꯕ ꯒ꯭ꯂꯦꯁꯤꯌꯔ ꯅꯤꯡꯈꯥꯏꯕꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯁꯨ ꯃꯤꯑꯣꯏ 150 ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯉꯁꯤ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯂꯣꯛ ꯁꯚꯥꯗ ꯄꯥꯎꯗꯝꯈ꯭ꯔꯦ ꯍꯣꯝꯒꯤ ꯊꯕꯛ ꯄꯨꯕ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯅꯤꯇ꯭ꯌꯥꯅꯟꯗ ꯔꯥꯏꯅ ꯍꯥꯏꯈꯤ ꯖꯥꯟꯁꯤ ꯒꯪꯒꯥ ꯑꯃꯁꯨꯡ ꯙꯧꯔꯤ ꯒꯪꯒꯥ ꯇꯨꯔꯦꯜꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯈꯤꯕ ꯏꯆꯥꯎꯁꯤꯡ ꯑꯗꯨ ꯀꯔꯤꯗꯒꯤꯅꯣ ꯍꯥꯏꯕ ꯃꯔꯝ ꯑꯗꯨ ꯈꯪꯅꯅꯕ ꯑꯃꯁꯨꯡ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯃꯥꯡꯖꯣꯛꯅꯅ ꯊꯤꯡꯅꯅꯕ ꯂꯧꯈꯠꯀꯗꯕ ꯊꯧꯔꯥꯡꯁꯤꯡ ꯄꯨꯊꯣꯛꯅꯕ ꯅꯦꯁꯅꯦꯜ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤ NDMAꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯁꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯡ ꯑꯃꯁꯨꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗꯒꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯒꯤ ꯖꯣꯏꯟꯠ ꯁ꯭ꯇꯗꯤ ꯇꯤꯝ ꯑꯃ ꯁꯦꯝꯈ꯭ꯔꯦ ꯑꯔꯣꯏꯕꯗ ꯀꯟꯇꯦꯟꯠꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯁꯤꯕꯨ ꯄꯥꯎꯗꯝꯖꯔꯤꯕ Manipur local news YouTube channel amadi Facebook page asidagi yengbiribu punamakpu thagajari channel asina dumda kanarabadi subscribe tawbidribasina subscribe tawbiramo loinana like and share tawbusu kawbikanu punamakpu amakana thagajari